Ahanbada Maroiba Pau. Manipur gi mapala tamliba Mahiroi Singh registration tahonnaba akhanaba website ama hawdolagane haina Chief Minister N Birena Phongdokre. Manipur State Kala Academy Award lisingani taramari yenthokre. Lamdam sigi tongan bafurup singi art form sing yokhat nana bahot nasi haina Manipur gi Governor Dr. Nazma Heptullah na Phongdokre. Amasong ahan batangka ki polio hidak pithak pa hokre mama mapa singna polio muthat na bagya pamba laitrabadi kanagumba amatta na muthat pa oithok loi haina Health Minister L. Jayantakumar na Phongdokre. Karum Jiras to be Pau meeting Tabiri Basingutaram Nok Jerry Hujik Pau Sandok na Pizari. Manipur gi wangmada Mahi Tamliba Mahiroi Singhi Akupa Kangnanaba registration Taunanaba Gya Kanaba website ama February amada hangdok lagani haina Chief Minister Nongthumam Birena Phongdokre. Government school gi oina class 10 amasung 12 exam da makok taraba sing lupa lak mangagi mana piragani laukthokre. Sarva Siksha Abhiyan State Mission Authority na sinduna hapta kangjebung da pangthokiba handak chahigi exam thagadaba Mahiroi Singh yaifa thaujal pibagi thoramda wafamasi Chief Minister na Phongdokhibani. Thoramaduda Education Minister T.H. Radhesham, Education Department ki makok thongba official Singh, SCERT, SSA, RMSA, Manipur Board, Council amadi Rusagi official Singh yauna Mahiroi kya marum na sarok yaki. Chief Minister N. Birena Chahi Khara Asida, Manipur Dagate State Singda Mahima Singh Tamliba Singh Awaba Khudong Tiba Amadi, Asi Ana Kya Thoki, Pumnamag Asi Yenglaga, India gi Mafam Amada Tamliba Mahiroi Singh Tangai Fadana Khudong Tiba Kaya Dagi Ngak Thoknaba, Government ki Akhanaba Thausil Ama Oina website Asi launch Taugadabani. Masida Mahiroi Singh na online da registration tahongani Chief Minister na makhatana handak chahigi class 10 amasung 12 exam da government ki school singi oina makok tarakpa singda lupa lak manga ani subada lak mari ahum subada lak ahum kun manga super rank ki manung chanba singda lupa lak amamam district ki oina makok oirakpadasu lupa lak ama piragani. Chief Minister na makhatana government employee singi GPF lobada wanomagi chatnabi muthatnaba online da lokthokpa yare. Ching amadi tamgi manung hanjin ba mafamda oja oiriba singda tampakta fangba toloptagi hengatna pinabasu thaurang taure haiki. Ano government na yam thuna ngasimaga dum aina hairi basi koi khara tanaraga haibani difficult areas in khungangi manung sangba area tampaki manung dalaiba area hanjan dalaiba area da taba oja sing aduga singi manung hanjan ba area da laiba oja sing akoi soidana tampakta laiba oja sing ga rate manadana tolopta akoi incentive khara lupa thada lupa lising amom dor so hekal da pinana ba koi yam thuna madu step la organic kana gumba satra sarti yamana overall the Bosnian to question over Parikashida first position Lobangama. Overall the Madoka State Government Education Department Lupa Lak Mangagi reward. Education Minister T.H. Radheshamna ngasigi thoramasi Mahiroi pumnamak mai pakpa oinaba pangthokpa thoramni government school gi class 1 dagi 5 fawbada tamliba Mahiroi Singhi khungup pinanaba center dagi sel piraktrabasu mahak masagi maikei dagi puthoktuna khungup leibada sijanagani mathauda mapukning changba oja kharasu mahaki maikei dagi sel gi mana piduna pukning thagotkani haiki ainadi ai isagi oinadi Hamagi Kolop, Adumai, Katok ceremony, a young singing Kumulay Damata, Odasing the Sanga, Katokan, and I want Tapire, Kato Madrigi, a queer young singing Kumulay. A queer lady, Nakui Damata, Sasa, Susana, was asking that a queer officer or the administration, the Yaw Education Department, a queen, but from Toy. Manipur State Kala Academy Award lisingani tara marigi mana khutsinabagi thorum ngasi State Kala Academy na sinduna Chandrakriti Auditorium da pangthokre thoramaduda Manipur gi Governor Dr. Nazma Heptullah Art and Culture Minister L. Jayantakumar na State Kala Academy Award lisingani tara marigi Academic Fellow mana Khumantim Prakash Singh amasung KHH Thaurani Sabi Academic Young Talent Award miyoi tara taro amasung Academic Award ta miyoi tara mapalda Certificate Sol amasung Sale gi mana khutsinaki thoranga mari
lainana Governor Nazma Heptulan haikibada culture amasung tradition na malemda Manipur bu masak taktuna nat sakrintan bu UNESCO na sakhangbagom ekhoigi leijariba tongan ba jati ge art form bu sakhangduna UNESCO map ta yahonna bahot nasi ngasi mana piriba asi Manipur State Kala Academy na thogatuna ekhoigi art culture tradition bu yokhatpagi sarukni jewel of culture and tradition hariba asi hena masak thogalasi haiki. Inside Manipur, there are not many people, even in our own country, who know how rich our cultural heritage it is. It should not be organizations that like UNESCO, United Nations, to give us recognition. We should ourselves present our own art and culture and try to promote it in the rest of the country and the world. Manipur State Kala Academy ki Secretary ke Susilan haikibada mirol da puthokpa lyric sing ekhoigi lol de thokpadi yamna thengnare adubu ekhoigi lol bu atoppa lon da handokpadi kaya ude haiki. Art and Culture ke Minister L. Jayantkumar na haikibada ekhoine leijariba resource po mobilize tawduna vision amagi makhada thabak tawduna hotnarabadi malem gi thakta ekhoigi mafam phangba ngamgani. Manipur State Kala Academy ki thabak sing hena mapung fahanaba secretary hapnaba thabak loire masi chairman su oiriba Governor Dr. Nazma Heptulan ga unaraga mahaki ayaba lauraga haplagani haiki. Isana aina simato ngam aina simato ngam yadana sadiyo potential simto puthok naraga punjin mu oradi yam phado aduna tabada authorities yamna leiman ba haipatai adana madu maram badana khoji Mama mapa oiba signa polio muthat nabagya pamba leitrabadi kanagumba amatana laina asi muthat po oithoklo haina Health and Family Welfare Services ke Minister L. Jayantkumar ngasi Family Welfare Services ke head office da pangtokhiba intensified pulse polio immunization program hogdokpagi thoram da phongdokre Family Welfare Services amadi State Health Society na senba thoram aduda IMC ki Mayor L. Lokeshwar Health and Family Welfare ki Director Dr. K. Razo Additional Director Dr. S. Manikant na chingba miyo kyana sarukyake. Jayantkumar na makhata na haikibada Manipur na infant mortality rate khwaidigi nemba oirambadagi hengatlaktuna ahum subada takre lyric sana khotnaba amadi atei hiram kyada nomogi tung halakliba asi ikai ningai ni masidagi kannanaba lengak amadi mayam punna chatminnaba mathau tai haiki. Aduga naknabada laiba primary health centers the sub centers CAC Kangu Singsida Chatlaga Lady Sakana Piriba Siki Matam singing Manu Sidida Police polio I will say Masita Kapu Matunda polio Lenase total eradication of this particular virus Masita Matin Pangyu and Havan Madunia Masigi Yam special occasions Mayam the pigeon in particularly Mama Vision the pigeon in mass message every time. Ngasi Manipur gi mafam kya da pangthokliba intensified pulse polio immunization program gi makada but hangduna polio pithakliba Imphal West amadi Imphal East ki manung chanba mafam kya da Health and Family Welfare Director Dr. K. Razo na yengsin bachatki khongchat aduga mari lainana mahakna phungdok khibada ngasi gi polio pithakpagi thoram asi miyamna fajana sogat piduna mapung faba haibadu oiba ngamle asumna miyamna thabak khudingda sogat pirabadi mai pakpa ngamgani haiki. Bharat Sarkar ge Ministry of Health and Family Welfare ge direction matung inna ngasi India pumada pangthokliba intensive pulse polio immunization ki thoram Imphal East district ki oina porompat laiba Imphal East CMO office ta DC Imphal TH Chitra na hogdokre Imphal East ki CMO Dr. Indra staff amadi volunteer kyana saruk yaduna hogdokhi chehi esi gi ahanba phase ki polio pithakpagi thoram aduga mari lainana pokpada ngariba angang dagi chehi manga fawbada laiba angang singda DC Imphal East Chitrana polio pithak pagaloinana district asigi mafam sinba thungna polio paksana pithak nabagi pandamda but chamri ka humfuni toy hangdoktuna numit humni chathagani haiki.
Thobal District ki oinasu ahan bat tangkak ki polio hidak pithakpagi thoram DC Thobal L Nabakishorna DC Complex ta hogdokre. District Family Welfare amadi National Health Mission Thobal na sindu na pangtoki ba thoram aduda CMO Dr. L Jentukumar, Family Welfare Officer Dr. L Ekendrasu Sarukyaki. DC Nabakishorna District asigi oina polio booth chamriga humvudra mga hangdoktuna angang lising nifu mga chani polio hidak pithak na pandam thamli masigi damak supervisor marfudra mga asa chahunga marfudra mathoi district monitor tara mathoina mathau tauri haiki lekai lekai dasu asa amadi health workers ina pokpadagi jahi mga fawbada leiba angang sing polio hidak pithak naki Bisnupur District ke ahan batangkak ki polio hidak pithakpa DC Pawan Yadav na District Hospital gi conference hall da hogdokre. Family Welfare Department Bisnupur amasung District Health Society na sinduna pangtoki bathara maduda CMO Dr. Babichan District Hospital gi Medical Superintendent in charge Dr. T Samananda Bisnupur Municipal Council gi Chairperson L Miniyaima District Family Welfare Officer Mera Jausu Sarukyaki. Block Mari Labor District asida polio booth chaniga humbudra humdoi hangdoktuna chahi manga fawbada ba angang lising kulumdoi chamaga yangkai hidak pithaknaba pandam thamli amaromda thanga ngaram club nasu loktak pat ki fumsang singda leiba angang sing hidak pithaknaba buttara hangdokhi Tamenglong District ki Sohan batangkak ki polio hidak pithakpa DC Armstrong Permanent District Headquarter hogdokre Tharmaduda CMO Tamenglong Dr. Chambo Golmai District Family Welfare Officer Dr. Sunil Kamaisu Sarukyake District asigi oina polio booth chanig humra mga hangdoktuna angang lising tara nithoi none district ki yauna pithaknaba pandam thamli Ahan round intensified pulse polio immunization ki thoram ngasi Kangpokpi District Headquarter da leiba District Immunization Complex da su pangthoki angang kyada polio hidak pithakpa ki thoram adu Kangpokpi ki DC MJ Pradip Chandrel na hogdoki thoram adu da atei mari lenaba official kya su sarukyaki Ahan round intensified pulse polio immunization border town Moreda su mapungfana chathari Primary Health Center Moreda pangtokiba thoram aduda DIO Technopol Dr. KH Gojendra Health Center ge asigi MO in charge Dr. KH Santikumar ADC Morege Assistant Commissioner KK Pau Taramatu Shubasam Rifles ki Dr. TN Kesu Sarukyake More block ki oina khungang chamaga amada asa chamaga amana khul da chatuna punna angang lising mari chamaga kulhumdoi polio hidak pithaknaba pandam thamli More de leiba taramatu Shubasam Rifles asu polio booth hangdoktuna hidak pithakpagi thabak pangthoki February ahan ba cheyol gi manungda Imphal manungda organic market ama thamlagani haina horticulture minister T.A. Shyam Kumar na phongdokre wafam asi Fortune Developer Private Limited na sinduna hotel Imphal da pangthokpa organic Manipur gi brand logo launch tawbagi thoramda phongdokhibani tharamadu additional chief secretary Dr. J Suresh Babu CAU gi Dean Professor J.M. Laishram, Horticulture Director K. Kibgan Amadi, Managing Director R.K. Rameshwar na Sarukyake. Manipur Film gi Saknai Raba Artist Manda Kaiku Amadi Denibo, Organic Manipur gi Brand Ambassador Oina Sakhangduna, Makoi Ahumbu Ikai Kumnabasu Utke. Minister Sam Kumar na Lomi Singh na chemical har season nadrabadi, Potok Putok Pangamde Haiba Wakalol Thadokpa Mathoktai Amadi, Sendong Khaki Khalaga Potjay Thabana, Mioy Bagi Hakchangda Asukki Matik Manghali. Manipur bu organic state ama oina na bahot na bada laumi singi afaba wakalol mathoktai Manipur da hojik puthokli ba organic ki pothok sing yon ba yana na ba Imphal da organic market ama mathang thagi February gi ahan ba cheyol da hangdok na bahot nari madu da natana market adu da yoliba organic ki pothok sing pot leba lakpa miyoy sing na khangna na ba organic test tauna na ba machine ama su thamna na bahot na gani haiki Sumyam jo kena pungphana mateng si pangagadi masi kena launching tawliba brand launching ceremony of organic Manipur mai pakon ngani aduga siking mer ko kapya ta butusu ado bi state ko kapya ta butusu ko patana ji to bi steps da nasa mangum sakhil lagadi koina atopa state si lagi mangin thar ngani ba si pandami
Swachh Bharat Mission ki makhada Swasthya Action Plan lesengni tara taret tara nipal RIMS Imphal na lu nanba India ama ohina pagi pandamda mahiroi singi layekpa changdamnaba ama RIMS ki Jubilee Hall Complex ta pangthokre. Clean RIMS and Healthy Environment haiba theme da category ahum khaidoktuna punna mahiroi chahumna changdamnaba aduda sarukyaki RIMS pu taru tananba ohenbaga loinana lu nanba Manipur amasung India gi damak pangthokliba thoram asi mathang thagi tarada essay iba changdamnaba amasu pangthokani haina RIMS की लाइसेंस ऑफिसर लिस्टन कुमार ने फोंदोरकले मणिपुर फोटोग्राफी क्लब की तरेत सुबह मपोक कुमोन का मरी लेना नोंगपो कक्चिंग लेबा रुसा ओल्ड एज होम के अहल सिंह दा चाना थकननबा अमदी फिरोल सिंह मतेंग पांखरे होम असिगी दमक फोटोग्राफी क्लब ना अंगम मतेंग पांगपिरकपदा अहल सिंह ना अपेन फोंदोरकले पाउगी मरक थतना अतेम ब्रेकमा The Blossom School, well begun is well done. Moirangkom and Changangai campus affiliated to BOSIM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Breaking matunda taramnok chirezi makata babaw. Ngarang numidang wairam sekmai kendrigi MLA haikam dingogi khurkhul de leiba yungi wal mayada bom pakahin giba thogdok yaning da phongdok tuna nupi lup kyana khurkhul lamkhai da wakat mifam chathakre MLA dingo da singnaba kendra sigi miyam da singnabani miyam na thagaliba MLA gi asoiba aranba yarbasu miyam khangna singdokpirau natrabadi akanba khongjang changsilagani haina apunba khurkhul nupi chakhat lup ki secretary NG Nungsi Tombina phongdorakli खंगब पोटनी अदुना हौजे हौजे अखोइना खंगजानिंगी बदी वारी सामिनसी टेबल दा अमुता फमिनसी मसिगी मरमसी अमुक्ता अखोइ खंगनिंगी हाइबसे अहांगना मीडिया की थोंगना फोंदोक्तरी प्रवेश चनम लेखिदबगी लंगला लंजिल पुथो हाइदना सेमखिबा पीपल्स एक्शन कमिटी की मेंबर सिंह पुलिस न फानब होटनब यानिंग दे हाइना ओरिपोक्ता वाकत मिफम चथखरे कमिटी से कन्वीनर ओ बिमोलाना यूपी की चीफ मिनिस्टर अमसुंग यूनियन होम मिनिस्टर न फोंदोरखिबा वाफम की पाउखुम मणिपुर गवर्नमेंट न पीदन लैबा अमदी कमिटी की मेंबर सिंह पुलिस थारक्तुना फाननब होटनब हाइबसी मियाम की इहो हेन कंसिननब सिनब थौंगनी सीबीआई द सिनदुना मिसी एसिगे अचुंब पुथोकपिनब हाइजबा असिदा ताबिद्रबदी मियाम की अकनब खोंजंग चंगसिलगनी हाइखी Formality amata torokpa legidri aduna maram oidana akoi pakhatabani madu formen to holo hai honorable CM na Manipur government ama oibagi cabinet decision lore kanda akoi gi mihat pase puthokna bagi damakta akoi gi rajnata haibiro haibi bai matung na rajna na tawam thokpa mana akoi gi mihat pado adamana thigatpham thoi CBI da sinafam thoi प्रवेश चना मिसिबु यानिंगदब फोंदोकपगा लोइनना अथुबा मतमदा अचुंबा पुथो हाइना हाइरोकता मियामगी खोंगचट अमा चटखरे सोशल एंड यूथ प्रोग्रेसिव ऑर्गेनाइजेशन निंगोल क्लब हाइरोक अमदी यूथ फोरम फॉर प्रोटेक्शन फॉर ह्यूमन राइट्स न पुन्न सिंधुना चटकिबा खोंजंग अदुदा महिरोय क्यासु सरुक्याखी सीबीआई दा मिसी एसिगी केस सिनदुना अचुंबा पुथो हाइना सोशल एंड यूथ प्रोग्रेसिव ऑर्गेनाइजेशन की मेंबर अमना फोंदोरखी Sanam koigi bullet na thom bane haisin na hatok piki basugum bathong ji yaning dena hiroki apun mada hiroki leiban youth singa really ngarang numidang chaurakna pung nipal ga minute 15 rom chatpa aduwaida Thobal police station gi manung chanba Babu Bazar da gari na thomlambadagi miyoi ama lekhidreba miyoi adudi chungkham mani chahi 65 apokpa lekhidreba amumacha Phobak Chau Ithai maning lekai dagini mahak Thobal haukha da returning wall chanbagi thabak tawduna leibani hairi manibu thomlamliba gari adu hojik fawa police na faba ngamdana leiri thogdog asigi matangda imung manungi miyoi singna phongdorakpada athuba matamda cheneriba gari adu fadriba फाउबा असीब हक्चांग लौरोय हाइरी फादर सिनमी अदु गाड़ी ना थिंबिरमगा ड्राइवर ओइरिब्रा नत्रगा माजोन ओइरिब्रा हाना पिरिबा मरम करिगि आइगी बादा थोमा मे हाइबा तारगदि हाना चंगागा पुलिस त सुमनांग पुलिस त चंगागा मासिलिन त तोम बे अदुगा करिगि द मौजु माना लोलगा लैरिबा आइगी बादा हेंगबौगी मनुंग
mana soyena sile da tok ta targadi matik jab action lokhatchagani khona Bisnupur district ki manung chana leiba awang nongpok ki amata ngairaba agriculture university ki campus da prime minister oiramba Atal Bihari Vajpayee gi mingda saba conference hall ama Manipur university ki vice chancellor Adya Prasad Pandey na hangdokre tharmadu da union minister oiramba TH Chauba Pandit Din Dayal Upadhyay Institute of Agriculture ki director RK Imotomba amasung institute asigi official singsu sarukyaki vice chancellor professor Prasad na oja haiba sinfam asi asuk ki matik maru oi maramdi tungi lamdam asigi laibak ojana lepkadoribani maramaduna aikoin oja singbu kai khumnagadobani institute ama chaukalange hairabadi mapung faba infrastructure leiba mathau tai haiki TH Chaubana Assam da Lairiba Agriculture University da tamba fanghaudaba mahairoi sing hojik Lairiba Pandit Din Dayal Institute asida tamnabagi damak ahenba subject hapchin badagi awang nongpok lamdam da agriculture horticulture madi ate subject kharada amatta ngairaba mahai tamfam oiba ngamle haiki India government ki Niti Aayog ki senthang makhada Atal Tin Caring Laboratory ama Khongjom Standard English School da Education Minister Thokchom Radheshyam na hangdokre tharmadu da school lasigi managing board ki advisor L Shamo BJP Thobal district ki president L Devan Pidu Life India ki director TA Sanju su sarukyake school lasigi website amasu chief guest na hogdoki Minister Radheshyam na tungi yumbiral oirakadoriba mahiroi singbo hiram khudingda haithoi singtoi handuna matik chaba miyoi amamam ohennabagi pandamda government na scheme kya paikhatli masigi manung channa mahiroi singbo anauba wakalol sing hengatnabagi pandamda laboratory asi hangdokpani Uripok Tondonsana School Complex da Lairiba Ram Krishna Mission Private School atoppa mafam da hongdokadabani haiduna Kanglaipak Thokpang Lupna Uripok Bachespati Maninglei Kaida Wafam Mifam Panghibaga Loinana Education S ki Director Oiramba Amasung Ram Krishna Mission ki School Authority ki mitam mai thaduna Khongjang Changsinkre Mahiro Amasung Laikai gi miyam na wakat mifam da sarukyaki Manipur Students Federation MSF ki Nongna Khalaba President Ngarianbam Milanna Hanagi President Nongthoma Muktangamba Mangang MSF ki President Charles Sinakre Kai Samthong Top Director Laiba MSF ki Office da Pangthok ki Batharam aduda Nongna Khalaba Executive Member Singamadi President Oina Khalaba Milan su wasak lauki Milanna hai ki bada Hanadagi Changsilakpa ikoi Lairik Ningthina Tamsi haibagi matangda Akhang ahe singa tanaduna Mapung Faba ma oinana ba sem sare Manipur Government na Manipur Private School Bill lisengani Tarateret Amadi Manipur Coaching Institute Control and Registration Bill lisengani Tarateret pass Taurabasu Miyam da Mayik Sena Kangan Bidaba Yaning daba Fongdok Pagaloinana Bill Ladu Act Olaba Amadi Implement Taubada MSF na su tatok tasin tauminasi Moral Education Mapangal Kankat Naba Hotnabada MSF na angamba Togdang Laugani Haiki na hojik phawgi oina yamna mong manin ta na thamba policy ani sigi matang da miyam da lebak miyam da marik chumna thamdaba sina khoi ngasigi lenga asida hariba policy ani si karigumba athu matamda khangan bidrabadi amadi athu matamda implement tawdaba taragadi MSF ki maikai digi tongan tongan ba thabok thorom sing khongjang sing khoi chathaninga chathajana bagi sem saba adum khoi lejai Ramlal Pal School gi lisemaga chamapan maudra mathoi metric batch alumni school asigi oja sing bu taramna oktuna kai khumna botkhre loina na laikhidraba oja sing dosu kai khumna botpagi thoram amangasi Hotel Christina da pangthokre anirak shuba get together gi thoram aduda speaker Y Kemchan ex MLA L Ibomcha Pognafam gi editor A Robindro Sarmana chingba miyokya susarukya khi thoram sigi matangda alumni gi meheroi amana Ramlal Pal School gi laikhidraba oja sing amadi leiribo oja sing bu chei khuding gi ningsing jabo oina Tharamasi Pangthokpani Haiki Manipur da Lairiba School Kyana Sandal Lambi Oina Mahiloisang Hangliba Kyagi Mathakta Socialist Students Union of Manipur na action lokhalagani haina SSUM gi Publicity and Propaganda Committee gi convener Naurem Tanuranjan ngasi SSUM gi office da pangthokpa paugi mifam amada phongdokre magna makhata na haikibada school kyada class 8 gi recognized tauraga class 9 10 na government school kyada attest tauraga HSLC exam thab amadi kosem gi exam da su
su chap manana chathabakya asina government school sing sitharakna bagi machak ama oiri maroina council amadi bosem na piriba RR gi wangwada school hangduna mahiroi kyabu sendan lambi oina khalakpana mahiroi kyagi tungi lambi da chet na bathorpa yabana niyam chumna school chalai biduna tungi mahiroi kyabu afaba lambi takpiyu angalwadi center kya dasu yengsilubada government na pirakpa chakthung kyagi mapung fana pidaba angalwadi center saramdaba sarabasu lanai oina sajinba kya asina lup asina tungi mirol gi damak khanduna akanba mityeng changlagani masida lanai lup laikai gi miyoi singna su tengwang pibio amadi government na su akanba mityeng changbinaba wafam thamki Wadi center singa sida su ikuna ahema miyeng changduna hariba alama tawriba singa si mari lainaba authority department singa action lokhanaba koina taksilagani loina mari lainaba authority department singa su ikuna haiba khanglatana makoina masana mathau masakhangna athum matamda miyeng changduna hariba niyam nala chalaiba singa si miyeng changna action lokhanaba hona biyo hana appeal su tawjari Ministry of Women and Child Development Government of India ki Integrated Child Protection Scheme ki makhada chalaiba Thaubal Samramda ABCEDOS Observation Home for Boys ki ahum laksuba mapop kumon tharum ngasi Samramda leba office asigi complex da pangthokre tharmaduda MLA O Suraj Kumar Samram Gram Panchayat ki Pradhan O Indira amadi Khongjom Police Station ki OC ke Santosh na chingbana sarokya ki MLA A Suraj Kumar na sigumba home asina afaba maikai da chatuna mai pakna Naminasi Haiki. Swat Survexan ki Manung Channa Ningthokong Municipal Council ki Apunba Ward Tara Marida Chathakiba Lu Nanbagi Atoy Ehen Changdam Nabada Makok Matang Taraba Ward Singda Manamatum Yintokpa ki Thoram Ama Ningthokong Bazar da Leba Public Park ta Pangthokre Lu Nanbada Yumfam Oiba Mandakini na Sakpa Audio CD amasu Fonki Tharamduda MLA Govindas Konthokjam Ningthokong Municipal Council ki Chairperson K Mani Amadi Mahut ki Director Git Kumar na chingba miyo kya na sarokya ki Director Git Kumar na lamdam ama luna na thamna bahona bada mipung khuding magna magi wakalol su lunan bachangi haiki Govindas Konthokjam na isa na lamtu sengdokpagi thoramda saruk yaraba matamda lunan bangamgani haiki Ekhoida sumjit hek paidre makai dustbin hek season adri makai kaidong nungda so ekhoigi city sahar natra ekhoigi lakai asi lunan ho biya Numidini Chupna Mighty Council Moregi Holda Legal Awareness Program Pangthokre Manipur State Legal Services Authority ki sponsor Makada Legal Aid Council of ADZ CAW Imphal West na Sinduna Pangthukiba Loshinbagi Thoramda Additional Session Judge A Notinsori Devi Mighty Council Moregi Vice President Tomba Ambagi Vice President Advocate CH Nandana Chingba Miyo Kyana Sarukyaki District Legal Services Authority Senapati Lamjing Thawana Association Brahmapur Nahabam Amadi Nungsai Chiru Youth Welfare Organization na Manipur Legal Services Authority ki sponsor Makada Nungsai Chiru da awareness program ama pangthokre Tharamaduda Advocate P Supriya Advocate TS Rajkishore Amadi Advocate Kaisam Dhani na resource person oina wangangki Paugi marak thatna aten break amaga Life school se green national begin class 10 over class 3 maki smart class facility lay van service lay boarding facility da life school da tamaba chhatra gi extra coaching tuition tawgi da thok ta hang sing se sana ko gi matam se yam na pang direct na tan lai su tam school hina sang khara swang yu ga ta da adu ai isa su sida taman gi ya ga do अनुभव सही के लोइनना इम्फाल फाइनेंस की सही कुनमंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौब ऑफर म पीजरी टू व्हीलर पाबिबसिंगी अहानबा लाकपा कस्टमर सानबदा 0% इंटरेस्ट दा लोन पीजरी डॉक्यूमेंट सु यामदबा गारंटर सु यावदबा कइनो फमदना खंजाने लेरिदिबो नंगोरो होजिमु लहोरो एदि लौरु रे ब्रेक मतुदा तराम नोकचरी हजिमा खाता पाओ Nisana Kunai the people checking amasung masibu thing but the Miyangi Todang Hibasida Miyanga Mifama Pangtokre Mifamaduda Tinunga Jila Parisaki member Oinam Joy Kumar Kadagi President in charge Hizam Priyo Kumar Kada Bisnupugi President Basanti Yauna Miyokiana Saruk Yaduna Mayai Kaba Nisa Tingnana Bakana Nainaki Dr. Sneha Singham MDS Conservative Dentistry and Endodontics Chennai Anobaya Layang Naba of Dental
केयर क्लिनिक अमा कोंगबो लाइशम लेकाई एंगपली रोड हंगदोखरे थर्मदुदा रिम्स डेंटल कॉलेज प्रोफेसर ओरंबा टी नबचंद्र मणिपुरदा या लायंग नब क्लिनिक मसिंग यामना वाटली अमदी यागे स्पेशलिस्ट लेबर क्लिनिक सु अयाम बलैट्री मरमदुना यागे स्पेशलिस्ट डॉक्टर स्नेहा सिंगम गे अनोब क्लिनिक असिना मियामदा मतमगा चानब मोंगदा या लायंग बगी खुदोंग चाबा पीरगनी हाइखी Kwa Kaithel Leba Asian Hospital na Sindana Hospital asida nomugi obalem ne lang bagi thorom ama chathakre hospital asigi Dr. Taret na saruk yaduna anabasing layeng ki kem asigi manungda ultrasound yeng bagi khudong chaba su pikhi anaba layeng ba lakpa miyoi singda hidak langthaksu lem de yenthoki hospital asigi managing director AK Sharma na hospital asi nauna hamba hospital ni mafam asigi akoi bagi miyam da hospital asina ana layeng gi khudong chaba khara pinana bahotna bani February tang tara fauba ayuki pung nipal dagi tara fauba angang singbu lem na lang bagi khudong chabasu pigani haiki इतिहास का सागो नरीबा कोंगबो तुरेल की खोंगनुंग कोंगबो बाजार दगी लाई मोरीबा थोंगखोंग फावबा सिंगबगी थबक ngasi वर्क्स मिनिस्टर टेस बिस्वाजित न हुदोखरे क्लब तरेट के पुनबा डी कोंगबो रिवर एनवायरनमेंट प्रोटेक्शन कमिटी न सिंधु न पांगथोकिबा हगदोपगी थरम अदुदा विजन डॉक्यूमेंट के चेयरमैन पॉलिटिकल एडवाइजर टू सीएम मणिपुर डॉक्टर आरके रंजन अमदी उचेकोन नोंगचुप ग्राम पंचायत के प्रधान के मुनिंद्रोसु सरकियाखे Minister Tes Biswajit na Laifamlen Kyaga Sago Nariba Kongbo Turel Asi Luna Nana Thamnana Pandamda Pangtokliba Social Service Asida Turel gi Nageta Leriba Miyamna Mateng Pangbiduna Turel Khonungda Fatta Haudi Langthabigano Haiki अखोगी नतब ओइदबा फतबा पोसिंग जे थाददना अखोनी यामना सेंगना तमननबगे मिशन अमगा लोनना रोल मॉडल अमु ओइना वरनबा हाइदुना ngasi अखोई क्लब तरेत असे पुल्लगा मफम से अखोइना हंगदोकेना छिनजबनी हौजिक थबकी पाउ लोबिरसी CISF the sports ki kotada tongan ba chamaga tara nipal launabagi damak nupa amasung nupi candidates singdagi application kauri masage cheitara nipal dagi kunmanga fawbada leiba assistant sub inspector gina graduate loiraba head constable singina 10+2 loiraba singna February mapal fawbagi manungda application thazin bayagani ITBF के हेड कांस्टेबल मोटर मैकेनिक लौनबगी दमक ऑनलाइन एप्लीकेशन कौरी मसागे चही तरा निपाल दगी कुनमंगा फावबद लेबा हेड कांस्टेबल की ओइना 10+2 कांस्टेबल की ओइना क्लास 10 ITI मोटर मैकेनिक लोइरबा सिंगना February 3 फावबगी मनुंगदा एप्लीकेशन थाबा यागनी मथकी पाउ सिंग असिगा कुपमरोल बाबूपरादा लेबा जॉब सेंटर दगी खंगबा यागनी था असिगी तांग कुंदगी पंगथोरकपा कंबाइंड एनुअल ट्रेनिंग कैंप ngasi DM कॉलेज कैंपस लेबा NCC हेडक्वार्टर द डायरेक्टर एजुकेशन STS किरण कुमार ग्रुप कमांडर ब्रिगेडियर विवेक शर्मा कमांडिंग ऑफिसर कर्नल मैम्स गोन्सकिसना मथंगसिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइदुना लोशनबगी थौरम पांगथोखरे कैंप असिदा तोंगान तोंगान इवेंट सिंगदा मकोक मथंग तारबा सिंगदा मना मथुम पीदुने कायखमनबोतखे Yumphal Central Park Koba Fast Food Hotel Ama ngasi MLA Khumukchum Joy Kisana hangdokre Chingmairong Maning Lekai da hangdokiwa fast food asida American breakfast style gi chanaba polam sing fangalagani hairi ngasi sanga kiba hotel aduga mari leinana MLA Joy Kisana fongdokibada Manipur da thabak fongdana leiriba naha sing matau karamna masagi oba senthok lambi ama semjagadage sarkar gi thabak khaktana thabak nate haibasi khanba matam yore bank singna su masagi senthok lambi semjanaba hotnariba miyoi singda ahinba meeting changaningi haiki Honori se taseng na thabak torusing sida begna masi matam thidadana loan pidna masi chakhana honaraga di Manipur gi leiba unemployment prevalence se yam chauna mai pakarin khali Patsoi Kendra ge MLA AK Mirabaina Kendra asigi tongan ba chakot tharang sing paikhat pagi manung chana ngasi soyam lerekta community hall ama urep ayung tamkhre urep ayung tambagi thoram aduda lekai adugi maroiba myo kya su saruk yakhi MLA na fongdok kibada sagadoriba community hall asi mahaki MLA local area development fund dagi sagadobani community hall asi tha taruk fawgi manungda loshina ba pandam thamli hairi Legal Awareness Program among asi nungsai chiru da pangtokre Tharamadu District Legal Services Authority Senapati Lamjing Thawan Association nungsai chilu Youth Welfare Organization na punna sindu na pangtokibani Dr. C.A. Santibala nungsai Women Society ki chairperson K.H. Lori amadi Lamjing Thawan Association ki secretary and Umana Chingbana miyoi saruk yaki
Hauzik sanabagi pau lobirasi. Mrs. Aiwa lising ini tara tare tahan berona sab tarak labi Asha Kiran Kangjambu okpagi thoram ama Nupilal Memorial Association Manipur na tera kaithil pangthokre thoram adu da Nupilal Memorial Association ki secretary organization memcha publicity secretary Peter Longjam Mrs. Aiwa lising ini tara tare tahan berona sab tarak labi Asha Kiran Kangjam da sel ama sungkhudol pot piduna pungling thawatki Asha Kiran na haki bada North East ki oina Aiwa manalorok pani mahakna ahan bani makata na international ki thak ta pangthokadaba sing Saruk Yana bagi pandam thamli haiki. Peter Longjamna lamdam masigi nupi singi hotna bakan ba amadi haithoi sing thoibana lamdam masibu masak tak pangamli haiki. Matik mayamna adi sarto kulina na ateng pangbiu amadi ai sana su masagi nupilal gi steering committee gi oina publicity secretary sana su ai angam ba thatai ma international adum laba satwa matam dadi ai so ai koi site gi committee gi site gi angam mateng koi pangjagani habsa Arun Enterprises ne present tauba Mari Rakshuba Amphimpa Invitation Football Tournament February tang anidagi Nepal fauba patsoi delaiba Pamyal ground da chatharagani. Yes to life, no to drug haiba team da team mapana saruk yaduna pangthokadoriba tournament asigi matang da ngasi Hotel Grande da mifam pangthokre. All Manipur Muslim Organization Coordinating Committee meeting Makada All Quakta Sports Association Sinduna Kaukta Bazar Public Ground Chathariba Ahanba Hanit Saha Memorial State Level Manipur Muslim Football Tournament ke ngasi sanakiba ahanba match ta NFLSC ngarian laktabadagi KFMC kairangna walk over fangkre ani suba match ta UFC yaipokna PYFC Porompatpu Panjil Taret Sinoda maithiba pikre Thasigi tang taretagi team kunna saruk yaduna chatharakpa Marishuba State Level 7-man A side open football tournament ke Mapung Tobul Youth Development Association oikre Naran Sena Maning Lekai ground chathariba tournament ki ngasi lotion bagi thoramda Moirang Kendra gi MLA P Sarat Chandra Thinungai Fubala Jila Parishad member Joy Chandra Moirang Municipal Council gi chairperson Romi Balana Maroi Bamioi Singh oina saruk yakhi ngasi sanaki ba final match ta TYDAFC Tobulna ELSA Naral Senabu taruk mangada maithiba piduna winner oiki winner oirabat team da Lupali Singh Tara amadi runners up tarabat team da Lupali Nepal Piki. Nungoi FC na sinduna Nungoi Makhalekai da football ground da chathariba ahanba Nungoi Cup 7A side Lamlai Kendra Invitation KG Yangkhani Thoigi Manned Open Football Tournament ke ngasi sanakiba ahanba match da Mangal Football Academy na SFC bu goal ani sinoda maithiba pikre ani suba match ke sanakiba da Haikak Mapal FC MD INJC itam Nungoi goal amatta chanadana draw chatkre District Football Association Thawal Sinduna Chawyama Higher Secondary Playground Chathariba Chahi Tarahumdoi Makhagi Nupa Machagi Ahanba Football League Tournament ke ngasi sanakiba match ta DFA Team A amadi AFC goal ani chanaduna draw chatkre Makhatana sanabagi pau sports journalist Boyaning Thawjamdagi phawbigani All India Football Federation Sinduna Odisha gi katakta team Kontrani Group Nepal thokna khaidoktuna ngasidagi kulumdoi suba Senior Women's National Football Championship hokre Matang thagi February tang taramari phabu pangthokadoriba championship asigi ngasi ahubu numita Manipur gi ahanba match oina sanakibada Rajasthan bu goal taranipal sinoda yamna laksana maitiba pikhi match asida mai pakhiba Manipur gi goal singadu TH Umabati NG Bala amadi L Asharani na goal ahum chankhi CS Binomala I Prameswari amadi Dangmai Grace na goal ani chankhi E Bidyarani M Mandakini amadi N Ratan Balana goal amabam chanduna match si mai pakhibani Manipur gi matangi match matang thagitang amada Maharashtra ga sanagani Matam sangna yaichoktuna lakhiba manga suba yumnam Rasmani Memorial Men's Open 7-a-side hockey tournament ki final ngasi Iwatho Margin Ground kontha ahlupta sanakre Manipur hockey gi mieng makhada YCCIC kontha ahlumna sinduna pangthokiba tournament asigi ngasi arubinumit ki sanakhiba matcha FCI na hockey union lairing bamle kaibu panjal mari amada maithibu piduna champion oikre
FCI gi mai pakibagi panjal singadu KSH wangambana panjal ani sanki atopa panjal ani aduna M Robert amadi N Baker na sankibani Mersa sida maiti kiba hockey union lining bam lekai gi amatangarba panjal adu N Janjan na sanki Satarkiba tournament asigi ahumsu position gi mana SYUC usekon khunongna takre winner oikiba FCI da trophy ge loinana lupa lising yangkai runners up takiba hockey union lining bam lekai da trophy ge loinana lupa lising kuntra amadi ahumsuba position takiba SYUC usekon khunongda trophy ge loinana lupa lising taramanga thormapu singna khusinaki Kunmapal Subalang Tabal Kendra Interclub Sports Meet ki football masana ki roiba match Sidol Singkhong Lekai amadi NSU Naran Konjilga sanaragani Sajing inat kanbalum na sinduna tha sigitang taramari degi tim taranithoi group mari thokna khaidoktuna Sajing Kangjibong Lilong Chajing da chathariba Kunmapal Subalang Tabal Kendra Interclub Sports Meet ki football masana ki ngasi sanakiba ani suba semi final match CYDOL Singkhong Lekai na LCDC Sajing Mamal kai awangbu penalty da goal mari ahum da mighty piduna final sangkibani tim animangna apiba matamda goal amamam sanaduna draw satpadagi kicks from penalty magna decide tobuda Sidol Singkhong Lekaina LCDC sajing mamang lekai awangbu mighty bapiki match asida mai pakiba Sidol Singkhong Lekai gi apiba matamda sankiba goal adu L Pradip na match ki kuntramapal suba minute sanki LCDC sajing mamang lekai awangi goal aduna S Shaolin na sankibani kicks from penalty marked sankiba CYDOL Singkhong Lekai gi goal singaduna Pradip Josis amadi Ramanandana sanki LCDC sajing mamang lekai awangi goal duna Sundarjit amadi Ratanna sanki Sathariba tournament asigi aruba match tha asigi tang kuntra mathoida sanaragani Manipur Cricket Association gi mieng makhada Langthabal Sporting Club Langthabal na sinduna tha sigi tang taritagi team kunma thoina group mari thokna khaidoktuna Langthabal Public Ground na sathariba ahan bahibok T20 cricket tournament ki ngasi sanagadaba ahan bak mesa YWC pasoi laktabadagi trawkwa kaithelna walk over lokre ani suba match ki sanakibada PSC Khuyathongna YSC High School bu run marida maitiba piki PSC Khuyathongna tos ngamduna ahan ba betting tokibada over taramapal ga ball ahumda wicket loina turaga run marfu tarani thoi lokhi masigi pakhumda ani suba betting tokiba YSC High School na apiba over kolda wicket taruk turaga run marfu nipal khak loduna match asi maiti kibani match asida PSC Khuyathongi home engine na ball kuntrani thoi da run kuni thoi loduna man of the match takre Kongba Youth Organization sinduna ngasidagi Kongba Nandebam lekai de leba organization asigi grounda team kontrana group Nepal thongna khaidoktuna mari suba ima panthoibi trophy men's opal 5-a-side football tournament hokre tournament asigi ngasi ahobunu mitki sanakiba matcha King FC haingangna Kongba Youth Organization bu goal ahum sinoda maitiba piki match asida mai pakiba King FC haingangi goal singadu prem na goal ani sanki atopa goal aduna Subhas na sankibani Hata golapati mana inkolna sinduna ngasidagi MSGAU grounda team kunna group mari thokna khaidoktuna tarasuba MSGAU 6-a-side open football tournament hokre hokdopagi thoramda MLA O Henry MLA Suresh Kumar Okram MLA MD Fazur Rahman su saruk yakhi tournament asigi ngasi ahobunu mitki sanakiba matcha Nasari team A Khetri Sabal Lekaina MSSWU hatabu goal ama sinoda maitiba piki Yengkhom Sanjib na sponsor dauraga Rising Knowledge Club Khuyathongna sinduna tha asigi tang taritigi team taranipan group ani thokna khaidoktuna club asigi ground sathariba ahum suba ima Manisang Memorial Steleven 4-a-side mini boys under 35 football tournament ki ngasi ahanba match ki sanagadaba team PYDA luang sangbam laktabadagi thau team B thangmaibanna walk over lokre ani suba match ki sanakibada thau team A thangmaiban amadi Apollo 11 goal amata sanadana draw sakhi ahum suba match ki sanakibadasu RKC team B Khuyathong amadi ASA Singjamai Kongba Road goal amata sanadana draw satkre mari suba match ki sanakibada LKYDA team B Laipam Khunongna DCFC Naurem Thongbu goal manga sinoda maitiba pikre Thakachiri boyai hojingasi no mage engasagi pau lobirasi Environment Directorate State Climate and Weather Report ki matung ina ngasigi khwaidagi sakiba Celsius degree 38.4 khwaidagi ingba Celsius degree 0.59
नुक्सित याव इसिंग मनिल के सांग मैक्सिमम दा सादा मरपुदर निपाल दशमिक निफुमंगा मिनिमम दा सादा कुनमाथोई दशमिक कुनमरी ओइखे ngasi nong sukide Hauzero bada mariba pau amuk kahna Manipur gi mapal tamliba mahiroi sing registration tahunana ba khanaba website ama hogdoglagani haina Chief Minister N Birena phongdokre Manipur State Kala Academy Award lisingani taramari yenthokre lamdam sigi tongan tongan ba furup singi art form sing yokhatna ba hotna si haina Manipur gi Governor Dr Nazma Heptullah na phongdokre amasong ahan batangka ki polio hidak pithak pa hokre mama mapa singna polio muthat na bagi pamba laitrabadi kanagumba matana muthat poi thokloi haina Health Minister L Jayantakumar na phongdokre Ngasigi oine dia ISTP na pijaba pau matang asha loisin jare midyang tabiri basing bo mukana khurumjari